Kuki Kulai Parba Singna Morang Police Station ki Manung Channel Iba Trong Laubida Bomb Kapsilakpada Mandap Ama Amasung Yumgi Toilet Ama Amangata Thokre Ngasi Ayupung Mari Kara Helakpada Kuki Kulai Parba Sing Aduna Kaptara Kiba Bomb Adu Trong Laubida Leiba Bamon Mandapta Tasin Badagi Pokairak Tuna Amang Ata Thokibani Anakpada Mathau Tauduna Leiba Manga Suba Sig Regiment Amasung Atopa Paramilitary Force ki Mioi Singnasu Handuna Nomai Kapnaki Nakal Anigi Maragta Pungkara Leptana Akan Mamo da khud thokna ki asok apandi yawagi paw leite ahenba security ki mioi sing changsil laktuna sig regiment amasung police na khudakta thi humagi thabak chathaki maduda kuki singna saramba bunker sing thugai kre Nakal amaronda kuki singna chingdagi afaba makhalgi khulai sizna duna kablakba bom ama moirang Sandra Road ta leiba hanagi chief minister oiramba Mairemam Koirengi yumda tasinbada pokhairakpadagi mioi ama panduna sirei mioi tarukna asokapan nangkre ngasi nungthilpung 3 minute 10 rom tarakpada ikhang khanghaudana ahoba makhol ama ingkhol aduda tasilagtuna pokhairakpadagi mioi adu lekhidabani yum aduda mioi ama lekhidabagi thoram pangthoknaba mandap khanduna arangfam sing laklaga pochei semlaga leibani hari sidiba mioi adu moirang naudagi arangbam ni mamingna RK Rabai kawi hari amadi soklaba sing adudi Sandra Road gi salam nanau chei nimfu gelena mairembam chei 18 Razif Elias Bobo chei 59 amadi Moirang Oksong Bamdagi Konjengbam Zugindro Chai Yangkhaini Thoi Ngangom Ibobi Chai Homfumangani Thaudok Hek Thokpagi Pau Fangbaga Ahenba Security gi Mioi Sing Changsinduna Mafamadu Kupna Yengsinki Moirang Sandra Road Bom Ama Tasinduna Hek Pokhaibaga Ikan Kanadana Moirang Oksong Bung Amasung Trong Laubi Anigi Marak Singkhong da Leiba Ken Mall dasu ngasi amuk hanna Kuki Sing na Nongmai Kapthar Aki Hauzik Fawagi Oina Asok Apangi Pau Leitri